अहमक्तदा मियंग ताबिरिबा मदि ताबिरिबा सिंबो निर्मला थांजमना तराम लौचरी खुरुमजरी होजी मखा चथजरकपदा लांथोकचरी ngasiगी matam matam gi wafam amadi rasifal ngasiगी ahanbada lौखचरीबा sanalaba editorial kalamdagi free fair amasung integral voting UCI gi khongthang gi wahanto khangminasi Mikhal haibadi democracy satpa lebak amada sungsoi soidana pangthok traba yadraba constitution na piba kanglon amane zahi manga khudingi parliament gi Mikhalbu oirabasu state assembly Mikhalbu oirabasu ADC gi ADC sing municipal corporation municipal council nagar panchayat gram panchayat Mikhalbu oirabasu pangthok tuna miyam gi mihutna lengak pairaga miyam gi yaifa thorang gi thabak thoram sing amasung khongchat thorang mari leinaba khongthang kaya paikhatuna laklibani Kenari bahaiba parliament ki amma Mikhal amasung state assembly Mikhal asida election commission of India ki meeting makhada pangthok laga autonomous district council ki municipal corporation municipal council nagar panchayat gram panchayat ki Mikhal ashi state adugi oina lingba state election commission na sinduna pangthok libani Aikoina parliament ki Mikhal amasung state assembly ki Mikhal da naina duna yengse Mikhal hek pangthok kadaba Matam natragana madugi mamangdagi hauna election commission of India state singi chief electoral officer singi khuthangda matam gi oina election gi mari leina ba thabak tharam sing leptana sathaduna lakle commission asina laukhatliba maru oiba khongthang singde manungda Mikhal asina voter sing aki akhang yaudana makhoina apamba mihut khalhanna ba yamna taseng ba Mikhal oina ba amasung voter singna makhoina lawfam thokpa thaudang adu lahon ba yana ba khongthang kaya paikhatuna lakle masiga loina matam gi oina thoram kaya pangthoktuna voter singbo Mikhal da maning tamna aki akhang yaudana vote hadaduna apamba mihut khanna ba amasung voter singna sel lorga vote hadabagi chanabi muthatna bagi matangda wakhal tahanduna lakle Masigidama ECI maikadi angamba thakta khanaba miyang cham thamduna changsilaga thamlakli Election Commission gi maikadi Mikhal da aran bathabak sing yengsinana ba amasung phaganabagi damak makhal makha kaya gi khongthang sing laukhatuna lakli Mikhal ama pangthok lamdai da Mikhal matam hek lauthokhibaga model code of conduct ningthina ngak na chanhanana ba political party sing Mirep sing amasung miyam da pauta kaya matam gi oina piduna lakli Loinana code of conduct thugaiba singi mathakta cherak piduna lakli Mikhal pangthok kadaba numit ki pung nifugani pani mamang da license period langthoktuna voter singbu kanada vote pigadagi haibadu pungning leitana khanjanabagi matam piri Jahi khudingi January gi kunga manga si National Voters Day gi thoram pangthoktuna miyam da wakhal tahanabagi khongthang kaya laukhatuna lakle SBEEP campaign chathaduna achumba mirep da bot pianana ba miyam na masana phirep launabagi matangda wakhal tahalli adubu Mikhal gi mamangda wakhal tahan khiba miyam Mikhal kaya da wakhal lausing mangbagi phibam hek ubugum tawri lamdam asida di license radio period asida kanagumba mirep singi haksinba miyoi singna miyam da sel yenduna miyam bu mit thakhanana bagi thabak thawo sing chathaduna lakle Mikhal gi matamda voter amana masagi apamba mirep aduda aki akhang yaudana vote pina bagi Wapham na leiri kanagumba political party natragana mirep amabu saugatliba khara khutkan pangan ba miyoi singna makhoi gi mirep adu namduna mai pakhanana bhana bada makhoi gi mayokda leiba mirep amada vote pi khibiyai haina chingna ba voter sing adubu kian khangan bagi thabak sing adumak chathanari masi Manipur khaknati atopa state sing dasu tongnari kian khangan ba aduna yadragana makhoi bu phuba chaiba phaba pun bagi thabak sing adumak chathari matang asida panjaning ba The Election Commission na free fair amasung integral voting matangda fanakan na laurabasu miyam gi wakhal da leiriba amotpa wakhal makhoi gi vote pu sel na leiba yabagi wakhal asidagi hek laptop handriba makhaidi samdokpa wakhigani NCI gi khongtang asi wan tok lehanana bohana bada political party sing miyam mirep oiriba singi thodang chawi masidi makok tagi hauraga chumthokpagi tangai fadaba leiri haijaningi Masini pujarakliba sanalaibak editorial kalamdagi lokachaba matam gi Wapham makha tarakbada kanglaipak ki mera dagi mung lokhachage
Laibak ningbada miyam yausi chahi kya gi mamangdagi Manipurda maraibak ningbani haiba miyoi kya songthoroktuna masagi machinna aihakti iraibak ningba miyoi ni aikhoigi lupti iraibak Manipur gi damakta kathokpana mang thaduna thabak tawgadoribani haiduna miyam mamangda koilau laujaba lup aya amashu thorakhi asigumba maraibak ningba miyoi kya amadi lup kya Manipurda masing khangdana chongthorakpadagi maraibak Manipur asi kaidongaida su aikhoigi yeknabasing maithiba ngamloi haina Kanjaki Adubu Nasidi Maraibak Ningbani Haiduna Maraibak da che Tetuna Zong Toraki Basing Maraibak Yolaga Jabagaya Ama Yaropagum Taure Tasengna Hairabada Makoina Maraibak Ningba Matamda Miyam Gi Yauramdre Haibadu Makoina Tautorak Patabak Takli Miyam Laitrabadi Laibak Ama Haibadu Lairoi Haibasi Maraibak Ningbani Haiduna Thorak Liba Singna Khangjaramdre Hauzik Manipur gi Apunbagi Saktam Thugaina Bohonarak Liba Jingtam Khaibong Tana Amaga Changnaba Yadana Lairiba Asi Kanana Ohelakibano Masi Maraibak Ningbani Haiduna Thorakiba Kayagi Thausil Thaurang Kaya Soikiba Libak Miyam Amata Oina Konsinduna Amata Oibagi Apunba Pangal Sagat Pangam Kidabadagini Haibiyai Amaromda Asengba Luchingba Ama Thoraktabadagi Luchingbagi Luchingba Ngakta Oi Ngairakpadagi Laibak Kangkhong Chairakpagi Fibam Asida Lakibani Haibada Toina La Loidra Haina Khali Mayek Senglaba Kudam Oina Panba Tarabadi India gi Democracy Matung Ina Tahi Manga Lairaga Assembly Election Amadi Lok Sabha Election Pangthoktuna Barat Lengak Amadi State Single Lengak Sembagi Thabak Jathaduna Lakli Adubu Asigumba Mikhal Asida Border Oriba Singna Asigi Oiriba Sing Asina Masana Apama Mirep Kanduna Bot Hadaduna Miyam gi Mihut Oina Tagai Kraga Minister MLA Oikraba Matungda Laibak Miyam gi Awaba Ubidana Masa Nungaina Bakaki Tabak Tawa Yauduna Laibana Apamba Ayamba Oikibasini Miyam gi Mihut Oiriba Kanana Border Oiriba Miyam Bulalon Pot Oina Sizinaraki Bot Matam Yorakpa Matamda Botar Singbu Yakhong Tumna Pitak Tauraga Makoina Apamba Sel Piraga Bot Hadan Bagi Tabakta Mangjil Thadana Jangsilakle Maduna Miyam gi Mihut Oina Songthorakli Basingna Laibak Miyam Haibadi Border Oriba Singbu Karishu Laitana Khanbagum Tauri Asigumba Asoiba Kaya Asinanga Sidi Election Matamda Asengba Miyam gi Mihut Haibadi Laibak Miyambu Amata Oina Konsinduna Asanba Meeting Thamduna Kathokpana Mang Thaduna Maraibak Manipur gi Damakta Thabak Tauba Ngamgadaba Asengba Miyam gi Mihut Haibadu Ngasi Lamdam Asida Laitabugum Tauri Masina Hauzik Manipur Asi Ain Laitraba Lengak Sasan Laitraba Miyam gi Damakta Afaba Thabak Tawina Balaitraba Lamdam Haibadu Oiraga Chapmanaba Thakta Lairakliba Asine Amarom the Miyam gi Kholau Haibadi Taibang Mapugi Kholau ni Haina Launa Ribani Miyam Laitrabadi Lengak Amadi Lengak Loi Shingshu Lairamloi Kwaidagi Maru Oiriba Laibak Miyam ni Maduna Laibak Miyam gi Kholau Laibak Mapu Oiriba Singna Tabiduna Apaba Chumba Thabak Tawba Ngamba Lengak Adubu Apaba Lengak ni Haina Launa Gadoribani Adubu Masi Ngasi Iramda Manipur Asibudi Oithoktre Laibak Miyamga Lengaka Arapa Mari Matam Chupada Lainabugum Tauri Masina Lengak Sasan Laitraba Lamdam Ama Haibadu Oiraktuna Thohaningdaba Hingsagi Thaudok Thoktuna Kanglup Maselgi Marakta Amaga Nungshinaraktaba Yingthinarakpa Tokai Tabagi Tabak Phongna Tarakpadagi Ngasi Manipurgi Apunbagi Ngamkai Manungdagi Separate Administration Haibagi Dabi Taraktuna Laitadaba Manipur Ama Oiriba Asini Masi Matamgi Oina Manipurgi Lengak Sasan gi Tabak Taukiba Lengak Sing Aduna Thokhan Bani Haibada Haiman Bathokloi Lengak Loi Singna Ahanba Oina Tabak Taugadabasi Laibak Miyambu Amata Oina Yengda Yengduna Afaba Tabak Tauba Apunbagi Saktam Sagatuna Mapangal Kanba Manipur Ama Oyanba Haibasini Anishubada Mipal Tangdana Wa Culture Laina Mana Haina Basinpamda Tabak Tauduna Pothok Tathok Marang Kaina Pothokuna Mira Hiram Kuding Magda Watapadaba Manipur Ama Oihanba Oina Bohona Baibasini Hairi Batabak Sing Asi Mai Park Nabahona Bada Lengak Sasan Tauriba Lengak Louis Singi Ajoba Taudang Lay Haibasi Kakau to Oidabani
Adubu ngasidi Maraybak Manipur nungsibani haiduna songthoraklibasingna Maraybak nungsibada miyam yaudana amadi miyamna haibadu karino khangdana leingak loising oina thorakpa miyoi masing yambadagi ngasi Manipur nongmagi leikha taba haibadu oirakpadagi hendoptuna housing Manipur gi apunbagi saktam majet tana kaiba yabagi thak asila khibani haibadu aikoi gi leingak loising amadi leibak miyam gi damaktani haiduna songthorakliba lusing basingna khak kauroidabani Matam pumna magta leibak miyam bolengak loisingna tawthorakpa phabathabak sing amadi tunggi mirol gi damakta aphaba lambi semduna aphaba thabak tawba ngamba tarabadi leibak miyam ga leingak loising aphaba mari leinagani loinana hiram khuding magta zawkhatpa Manipur ama oibada natana bangal kanba Maraybak Manipur nungsibata natana nungsibana thallaba thanna leiba lamdam haibadu oiduna Yaknaba Singa, Kaidongai, the Sumanipur, upon Bagi Saktam, Tugainaba, Tabak Tobangam, Habadu, Kangbi Gadabani, Maduna, Miyam Giluching Bani Haibadu, Torak Libasing, Maraybak Manipur, Bunung Sibada, Miyambu Su Consenduna, Laibak, Ningbada, Miyam, Yauksi, Masinik, Kanglay Mera, the Gila, which of Matamatangi Wapham, Makatarak Badanga Sigira, Sipalam, Mayam, Punataminasi, break Amatang Lojari, break Imatunda, Amuklak Phal West District ki Dingthemcha Karongda leiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem leirabasing matam gachunaba mongda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asinasing bane Malaysia ge Malacca leiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausagi punsida halakpa ngamkrei treatment center asida leiriba staff pumnamag national amasung international gi thakta training fanglaba ngaktani hapta khuding gi medical officer na treatment lawriba khudingmag routine checkup tawduna yamna cheksin na layeng chathai amaromda treatment center asida leiriba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu Hangdokchare, Lamjing the Addiction Rehab Center, a center for Yelhomi Rehabilitation, Kangabok Part 3, Lamdaipung. Shinja Langjariba, Tobal District Ladiba Tonga Tonganba, Imamera Pibising, Nisagi Ipakta Lukraba, Apaba Pataba Kantabangam Drabakunai Asigi, Inkalaliba Nahasik, Idam the Masida Todo Watokaya the generically. Asigamakaya Sidigi Mokoibo Chumba Lambida Puranaba, Apaba Kunagi Kanglay Paki Wakal Kanbangamba, Yelomi Ama Oinabagidama, Loina Masama Tanta Marom Dom Lepchabangam Nanabagidama, Honajariba, Lamjing the Addiction Rehab Center. Center asidabu leirabadi makoida semilon pagalanba amadi tonga tonba training kaya piduna takpi tambigani makoina thabak chujaduna yumda lehoriba ahal mansing amadi masasingi semilon mateng pangmu ngamna honaba center asida gym amadi yoga gi khudong saba piriba mafamni adom adongi nisada laicuduna leiraba isa isu sing thambada lupa amata logjadi tawbudadi adom adongi nisada laichuru isa sing atu purokpa matamda club natraga lamdam adugi maira paibiga loina birakadabani amadi lokthokpa matamda su club natraga maira paibi loina biduna lokthokpigadabani masage hijaba sinpham punamak campus asigi manungda sohanjagani amadi masana tawjariba thabak sing adugi sel masana phangjagani mafam asida chaba thakpa leibagidama free oijagani masagi senthok leijadaba sing sanaba sinpham piduna training kaya tawjagani lamjing the addiction rehab center honajaribasi khunai asigi nahasing asi kanana bagidamaktani loinana pukchel chawrba singna lamjing the addiction rehab center asida tengbang biu lamjing the addiction rehab center miyamgi matengna chalaijabani matamatonggi matungina center asida tengbang lapasing media gi thongna miyamda laukthoktu na khanganjagani loinana lakliba april gi tang 13 Nungtil pung ama taba matamda club amadi maira paibi gi representative singna
lamjing di addiction rehab center da lakpiduna akhanaba meeting ama pangthokchagadoriba asida saruk yabiu hana pau phangbikraba sing amadi pau phangdriba club amadi mera paibisingna soidena mafam asida lakpiduna saruk yabiu nisagi ipakta laicuraba mihoising miyamga mimanana hingnaba honabada miyamna lamjing di addiction rehab center asibu tengmangbiu Akopa Marol Gidamak 8413-003-115 Loinana 7005343-920 Hariba number Sida Pau Pobio Lengsin Biro Lokta Girls Hostel Sangai Lengsin Biraksi MM Vision Center Kangabok opposite KM Blooming Higher Secondary School Mafam asida frame the 50% ki discount pizari Loinana blue cut amadi blue cut photochromic lobada ahongba mamalda phangbigani Kangabok te leiriba KM Blooming Higher Secondary School gi hek opposite te leiriba MM Vision asi ayuk ki pung 9 dagina numidang wairang gi pung 5 phawba nungti gi hangduna leijari Mafam asida village volunteer singi hena khudong sabu su pizari relief camp ta leiba satra satri singi khudong sabu kaya piduna laksari makha tana su pijakigani emergency da mitta phattaba changba Pau, Yorkup, Nungjreng, Asina Chingba Sankrabadi Wabiru Raganu. Madugi Damokta Kudak Loktopa Yabaki Kudong Sabasu, MM Vision Center Kangabokta, Kudong Saba Lazari, Loinana, Anobo Kudong Saba Amana, Hangdok Jeri, MM Vision Center, Hairo Branch, near CSC Hospital, Hairo. Masigi Damokta call Tobiu 8787496898, Loinana 9383091048. Loinana MM Vision opposite KM Blooming Higher Secondary School asigi number na 8787496898 amadi 70057 Amuka hana medyang tabiri sing butaram nokjeri Pusparani Lashomna Sutaram Nukjeri, Mayapum Namang Housing Makasa Tazarak pada asigi Rashi Phal Mayampuna Taminasi Live the library pum namapusu taram nokjeri Facebook Live the library simbusu taram nokjeri oinam loida Nasigi Rashi Phal the Kari Hai Habado Hosi Mayapuna Ying Minarasi Duga Toram se Hobodagi Taho the Basingna Saruya Birakna Bagidamag Ekoyi contact number Hangduna Tamjare 7005 707 808 Radio da TV ding biriba mayam gi oina thamjariba number ni makok tagi ta hodaba yaroga su call to biraga duma khangminasi aduga live ta nauna sangbirak pasing taram nok jeri hausi asi kari hai ngasi April ki tang tara taruk English ngani kun gamari leba ko pandumit do sajibu gi nipani pan banumira sigi rasi mayam puna taminasi ahan beda mesh rasi ngang basak bahigani yetna bada ngambina balairoi afaba mungchat fangani adubo hena thajabadi taurunu arapaga mari fawa watkani leisha pakang singi oina wakal chawtho bris rasida hakchang nungai jaba miyang mari fagatpa palam bathaba pangbagi nungai jaba numini marup khanbadi loi naitom wa tuthokanu leisha pakang singi oina laibak fagani mitun rasida Nangi mi yamna lay waruno ninghanadana manglom da changsilo thauna layu tanthaganu aton badi thajaruno ngang badi khara chekshilu lesha pakang singgi oina mari fagani karkat rasi chokpan ba yabalai finganu amadi khoirang ba fatho ichang thobana thabak pangba ningba thongba amadi shendong leibadi oi lesha pakang singgi oina wakal nungai jagani Singarasi nasak naral chawkhatpa mina ikai kumnabi batungi poramsu Sindok payam na hay banumitni ngayam drabadi karadi yanarakani leisha pakang singi oina karadi nungai jagani kanyara sida wa ka hena laudradi imung manungda phauba ingani nolukna chalu mang bayabadagi kangani anauba thoramda khusau thaba yagani leisha pakang singi oina mai pakani tolarasi laibak fagani oijabayam na fangani jingnaganu ngakkan badi faroi miyambu Thawoi drabadi lan mayeng tagani angambanadi yamna chali leisha pakang singi oina ningba thongani Brisrasi anam tanganu wayamna nganganu apa apungi thabakta khuselu lausing chawba migi pautak tamak lobana chawkhatkani leisha pakang singi oina matam ngai bakalu Dhanurasi pau nungai tabatagani huran badagi cheksilu nolok bahaitrabadi maithi bayai leijaba lausing phudo u yena bada mai pakani leisha pakang singi oina mari hanagum phai
Makarasi Ningzaba Tungani Wakal Sutokani Nachananai Mari Fagani I Mangai Rekana Chalabadi Kaina Bamadi Naral Mang Badi Shoiroi Lisha Bakang Singi and Nungshiba Fungjay Gumbarasi Misang Komba Yagani Sendong Jauna Fangani Imung Manungi Wadi Mang Balairoi Ngangba Ngakba Ngamloy Dabawa Ngang Labadi Naral Mangani Aroi Bada Pakang Lisabi Laibak se am phare laibak phai aroi bda minarasi achumba amadi losing natana nange michang lairoi aru wathabak naitom pangba ya roi miyang gitung ilu mangba ya badai kangani lesha pakang singi oina matam mangani yaka yengu haibire ngasi sin na zikainom tawi hey mayam min na jinga rang dai ni ko mayam tabiram lagani ngasi kamai tawa mayam ne Ibung Damoso Gamuzao Gambam, Ibung Doba Kurizam, my Bemhal Lalita Yenkom, Ibung Jiten, Ichi Anjana, Imalalita Yenkom, Ichi Pranesuri Lorembam, Taram Nokjeri Miam Pumnumak Labiriba, Aduga Angnai Maring, Taram Nokjeri, Angnai Maring Gishu, Rashi later did them hybrid dongi poke Pagirasi habitare. Nini Pakpi Song Tham, Game Lover, and Jeranjita Kesam, Romi Adikari Mayom, Pak Pichong Tam, Chelang Lentona Sem Laxmi S. No my tem Maling 1B. Good morning. Romi Adikari Mayom, Italy. Tagachari Mapum number. I am but the Loita Horror Facebook page Talibiriba Sing Busudaram Nokjeri Julie Saha. Assume the later Majorly Sahasing a city Masak Yam Pazay Hai Nahangedi Pazatro Hasibu has one Salakan the Julisa Rasi for Yam Pate. I see the Rasi Pate, the Mina. My pack my Miss Scorpion Yamu Hybiro Scorpion Hanbiro Scorpion ze and Jerake Scorpion Scorpion ze bridge 6 oiram dawa male adu pazarake anam tan ganu wayam nangang ganu aphapun gi thabakta khuselu losing chaw mi gi pautak tamak lobuna chawkhat kani leisa pakang singi oina matam ngai ba kalu haibiri aduga matam ngai doine ba ko matam ngai doine kalloye ngai ba kalloye soidana la kani kanya hare polen singha kanya pazarake aduga kol am lak pring biu kanya rasi se ngasidi karino may to wa kahena laudradi mung manung na faw ba ingani no lugna chatlo mang ba ya ba dai kan gani anau ba thoram da khuchaw tha ba ya gani sai da samam na ba kha lai wa kahena laudradi mung manung da faw ba ingani kana gi wa no ba lauroi du se ngi jaw zek khana nai na bai wa fam ni ne ekta ai ni ne ekta khangni ngak pai tare khangdab zai dek ta khangni nge ba du na ne madu matha sa na ba lai hangsira matha sa na ba thabak ni karim khalunu hello Good morning, Madam Miss. Good morning. Taram nok chiri ming lai from high view. Lawyer bam lagi malani Miss. Madam mala taram nok chiri kari mathel chabirage. Tak tongri Miss. Chak thongri. Kai gino yam thengi bo. Ai phi charu ba da som da na wa pola kam do ai gi rashi da taw graba. Ado madam gi rashi che kari oi doino. Mithun ne. Mithun di rashi. Mithun rasi se yam yame duga ngasi se khar su dum phai duga phatam su lai nangi mi yam na lei warunu ninghana dana manglom da changsilu thona leiyu tanthaganu aton badi thajarunu ngang badi kara cheksilu hai le sapa kang singoina mari phagani hai kamai tawbano madam gi se Adudi yam phai ne ai ka ho nga wa nga ma da khar cheksin ba ko Aidi aina icham sam na ngang tho do kana go ne hek la na lok sek lai de na ko adu mu kha tho tu ne do ngasi di au da da lai ya mi da to mi se du ya nu ngai se ya bi pa hoi samjarage me thank you thagachari makha tarakpada mu kanana kare haibire mu yengjage kanana ka tola ge ta hai si tola ge yang koi jamani
Good morning. Ibung Jitenje ngasai waidai leidai. Ai yamna kuina tarudraba ming ama pathokengo lamyan ba wangkem ibungse. Yari bokdage. Lamjan ba wang ibung ningsinga pra lamyan ba ibung kaidong ningsing oiduino da. Dinga sije phal launa jongsalaki ba ngasai ko. Ado ngawai gi som Nine Prabhapati taram noksari nine good morning. Aduga Minarasi gi su haibire do. Danu gi Rasi do. nupi thiradi sini haibani. Adudi Minarasi ga ko tulaga. Facebook tana helami ni masak fajaram base. Hey video ina lairage haibire ni. Seng bayra ne Julia. Kainom pizza Ikai kaido pa thuino. Kainom pizza kita ubune lollipop laping pong Natte ba hai sinadi akhoi gi sakse original phajaba natte ba ko magi kaino gi makhayam pole ba ko camera gi makha pole camera gi system lei ba system jing gi makhayam pole hai ba ne ba juli sa na hai se kaido pa thorino ikai ja drum mi mang man mithun se amuk so handori ba Parame Mithun se horendi sei sakke habadi si anjana gi se Mithun se am parame haba aduna horendi sei sakke ai bung lamyan ba wang kem gi se min narasi jam na pabiroi minna so doga kaina rasi so habire surjit madam min narasi da chumba madi losing na tana nangi michang leiroi aruba thabak naitom pang be aroi miyam gi tung ilu mang be yabadai kan gani leisha pa khang sing gi oina matam mang gani yaka yengu haibiri ngasi je Mithun hai bana tro amtang ge yeng jage hujiki minna rasi gi do hai achumba losing na nangi michang leiroi habani bu ko aruba thabak ngasi di mayam pang minna ga do ngasi michang khara khomba yaba numit ne boko miyam gi tung ilu mang ba yaba le kan gani thoraga michang khom mu pharani aduga mithun gani buka mithun su ra aduga kaina sai bire kaina so wa ka hena laudradi imung manung da phau ba ingani norung na chalu mang ba yaba dai kan gani anau ba tharom da khujau tha ba ya gani leisa pa kang sing gi oina mai pa kani hairi kaina so kanom tawi ngasi khujau tha do raga hayeng mang adi kamai to ba ngasi loisan na ngauda du ngasi gi mithun da nangi mi yamna lei waru no ning hena da ba da manglom da changsilu thauna le yu tantagano aton badi thajaru no ngang badi kara chaksilu leisa pa kang sing gi oina mari phagani haibiri ngasi mithun jam phai ko lama laukhache Rasi pabir kanu hello taram no chari Miss Sunny, good morning. good morning I can't wait to get in. ibong hema gor mayom taram no chari kari matem chapiragi Jack charger Miss Jack Wally. And she's a year, she's a potsaga mang, my brother, working the Cariso, Tiva Pumum, so a tea, young Kaimuna. ado alai bu mafam amada leira madam ni ka imda khallu no akoi station da gari so ohum kak lai koi thi na doi ne koi ti ona taina paisan naraga ne leiram ba firol langthoga bomba una upsalla longtho ani adai leiram ba ne ino sai soina paisan naraga last ai gi lai na chatlamaga ne last amo halaga am thina doi ne thi mafam khangna da na ado ibungi rasi je kari nom teng jege mafam ma irai lai na je leiram doi ne Abroi Koyi, Daga say Tea Kanga, Una, Kakimana, Yum de Molo and the Rishoje. Oh, how they say, Bunchi yum the light deboko. Singara Sini, Potsaga Mang, Wild Branty and Taza again to ring Tanzania. Singarasi. Na sakna jakotpa mina ikai khumna bibatungi boram susindok bayaba yamna haiba numini ngai ngamdrabdi kharadi yenarakani hairi aduga pakal kharadi nungai jarani na sakna jakotpa mina ikai khumna bibatungi se boram susindok pa yamna haiba numini Pomang samang lai Lai di te dai tamde wa. bunga sise. Ando yang ay minus, kasi ko na kay high game. Ngasi am paida singarasi. Tamjarag. hoi tha chare bong yamba Thank you. Thagachari. ado Facebook page ta mayam kramung lai biram lagani Danu, Arvin Danu. Kurai jamna Danu dagi Arvin Kurai jamwi Danu se mutang yenge Danu Danu rasi si am yaudi ni. pau nungai ta batagani Danu gi huran badagi chaksilu no lok pa hitradi maithi bayai leijaba lo sing phudo o yena bada mai pa kani leisa pa khang sing gi oina mari hana gum phai hai Arvin Kurai jamgi aduga thaunau jam surji
kainagi paagi bda ngai du di kaina rasi thongna dun surgery hojik ta paagi muslim lana paaba dane Tu khara la maye su. khara haidi kainagi ni aduga singhagi ni haraga ne khatang thuzanda bidane tawbiyo natradi mayam se karam baino kham nante ho moi je wakhan joi ngai dani ai ni yam phajana pajabani ai ngonda taina birakana ai gi rasi ni pai birakanu hai ne daibam sayonam taram nok chari minnagi haijagre ko ibung lamyan bagi thasing bane oja kakai botom bagi brisik haibira rasi duna khara sana dongna tawi me brisik haijara ke kumarjit kumal laishram anam tan ganu wa yam nanga ganu apha pun gi thabak da khu selu lausing chaw mi gi pautak tamak lawuna chakhat keni laisa pakang singoi na matam ngai ba kalu hairi Madam Aruna Laima taram nokchari Karkat Guru Mayum Prem Kumar Karkat yang sage Karakat 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 Sok pan ba yabalay pingano amadi khoirang ba phathau ijang thobana thabak pangba ningba thungba amadi sendong leibadi oi leisa bakang singwene wakhal nugai jagani adum phai sopa pan ba yaba khara lei hai bai wan Karkat so dum phai ayam ngasigi ko aroi ba kol la aga lokhacharaga makhada mu punna mu call se la pa udre phone je mambagi anna ama kano koi screen je ama sintok se denatradi khangaroi sigi black se white sindok tradi khangaroi phol la edu ko don si aroi ba call ama lokhachegi hello hello taram nok churi ming lai from haibiu no polo hundagi ma mama mama santi jamini ima jamini kari mathel jabirage yasi dia semakin yam sare kam jara ga je mathel ani hum sare mathel ani hum jara ado ima gi rasi je kari oidoino mama je kaina rasi ne ba atak se ai je daw se sunya ya ta tu chan da mo khang je mo sho ado anda dure na isa na mo ha gi ba aso pa lai ne na ma ti pa je daw se sunya ya ta dan lai ra bai je ngasi su kari no ma i hai tawse kaina rasi se ima pazara ke ko wa ka hena lawdadi mu manung da phawba ingani no luk na chatlu mang ba ya ba dai kan gani anau ba thoram da khuchau tha ba ya gani si khaktang thambi ngasi kaina rasi se laisa pakhangi oina mai phakani hai kaina rasi se kainom tang yeng jage ko ima hojik pu ima kai dau biramino haksang nungai te hai se na ji da tu chan da ne khang je sijan gare ba duna ne khwang da tawbasti berani khwang da nagi basidi pak nek ta phagan de ba ang de saru je sijan grama ne ta khaw ga lo yaw ba kan de ta khaw ga de pu cha da sa gare bem khwang se jam da sa khaw yaw gra ba yaw ram mai da ya thuna phabiro ima hoi thame hoi thajari myam punama koigi atopa rasi Phal dane kaina rasi se aruba thabak ti pangthok lagani mingsat hengat pa singtha bi bada yawa mati oiragani to khai ta dana ba hotna jagani sel di chat lagani khara dum thai ko khara dum mana de haba khara dum aduga ngasigi loshilakpada mo makok tagi mo pathok charake aroi ba kol lokha chagre do live ta lebi ba mayam tongan ba platform sing da thorom sibu tabi ri ba yeng bi ba mayam aroi ba loshilak pasida mtang makok te hanjarake second round lai roi dom aruna laima pathok charake makok tagi dum tabiro bris so hanjaraka doini makok tagi duna mayam handakti makhala roi dobna taminarasi
Ahanbada Miss Rashi ngang basak pahigani yada bada ngambina balairoi. Afaba mixat fangani adubu henna thaza badi tawrunu arapaga mari faba watkani. Makatarakpada bris habi badu Pakhang lesabi gi se panbiro mu kai dorage. wakal chawtho u waijini. Bris Rashida haksang nungai jaba miyam ga mari fagat pa palam bathabak pang bagi nungai jaba numini marup khan badi lui naitom wa tukthokanu leisa pakhang singi oina laibuk fagani. Mithun Rashi nangi mi yamna lei warunu ninghanadana manglom da changsilu thauna layu tanthaganu aton badi thi thajarunu ngang badi kara cheksilu leisa pakhang singi oina mari fagani. Karkat Rashi sokpan ba yaba lei finganu amadi khoirang ba phathau ichang thobana thabak pang banning bathong ba amadi sendong lei badi oi leisa pakhang singi oina wakhal nungai jagani. Singharashi na chakna ral chakhatpa mini kai khumnabi ba tongi poram su sindokpa yamna haiba numini ngai ngamdrabadi kharadi yanarakani leisa pakhang singi oina kharadi nungai jagani. Duga Kanya Rashi wa kahena laudrabadi imung manungda phawa ingani no lukna chalu mang balai yabadai kangani anauba tharamda ko chau thaba yagani leisa pakhang singi oina mai pakani. Tula Rashida laibak fagani oijaba yamna fangani chingnaganu ngakan badi faroi miyambu thawoidradi lan mayeng dagani angambanadi yamna chale leisa pakhang singi oina ningba thongani. Brishik Rashi anam tanganu wa yamna nganganu apha pungi thabakda kho selu lausing chawa migi pawtak tamak laubana chawkhatkani leisa pakhang singi oina matam ngai bakalu. Dhanu Rashi pau nungai tabatagani huran badagi cheksilu no lukpa haitrabadi mai thiba yai leijaba lausing phudo u yena bada mai pakani leisa pakhang singi oina mari hanagum phai. Makar Rashi ningjaba thongani wakhal sutokani na chanana ya mari fagani ai mangai rekhana chatlabadi kaina ba yabadi naral mangani soiroi mangbadi soiroi haisi leisa pakhang singi oina nungsiba fangjai. Kumbha Rashi michang khomba yagani sendong chawna fangani imung manunggi wadi mangba leiroi ngakpa ngamloidaba wa nganglabadi naral mangani leisa pakhang singi oina laibak fagani. Aroibada Meena Rashi achumba amadi lausing natana nangi michang leiroi aruba thabak naitom pangba yaroi miyamgi tung ilu mangba yabadai kangani leisa pakhang singi oina matam mangani ya kayeng chalu haibiri masining asigi matam-matamgi wafam wadi Rashi Phal makha tarakpada pusparani laishramdagi nungtigi fongliba pause singdagi lauthok chaba maroiba pau mayam puna taminasi thagachari mayam puna ma ngakdang mayam dai lauthop sai Thagachari Miss Nemla Athangi laukhatchadinge aten babre amtang mayam dagi lauzage. Phal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam gachunaba mongda sel yamna changdana layengli. Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, case management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asina singbane. Malaysia gi Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausagi punsida halakpa ngamkrei. Treatment center asida lairiba staff pumnamag national amasung international gi thakta training fanglaba ngaktani hafta khudingi medical officer na treatment lauriba khudingmag routine checkup tawduna yamna cheksina layeng chathai. Amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami. Masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri. Kanagumba drug natraga alcohol gi problem laiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu.
Hangdokchare Lamjing the Addiction Rehab Center, a center for Yelahomi Rehabilitation, Khangabok Part 3 Lamdaipong. Sinja Langjariba, Tobal District Ladiba Tonga Tonganba, Ima Mera Paibising, Nisagi Ipaka Lukraba, Apaba Pataba Kantabang Drabakunai Asigi, Inkalakliba Nahasik, Idam the Masida Todo Watokaya the generically. Asigamakaya Sidigi Mokoibo Achumba Lambida Purok Nanaba, Apaba Kunagi Kanglai Paki Wakal Kanmangamba, Yelomi Ama Oinana Bagidama, Loina Masama Tanta Marom Dom Lepchabangam Nana Bagidama, Hona Jariba, Lamjing the Addiction Rehab Center. Center Asidabu Lairabadi, Makoida Semilon Pagalanba Amadi, Tonga Tonba training Kaya Piduna, Tapi Tambigani. Makoina Tabak Suzadunum the Lehoriba Alaman Sing Amadi Masasing is Semilon the Mating Pamung Honaba, Center Asida Jim Amadi Yoga Kudong Saba Piriba, Mafam. Adomadong in Nisada Laichu Duna Lairaba Isai Susing, Tambada, Lupa Amatalogzadi. Tobudadi, Adomadung in Nisada Laichu Bisasing to Puropomatamda, Club Natraga, Lamdamadugi Mera Paibiga, Loina Birakadavani, Amadi, Lotopomatamdasu, Club Natraga Mera Paibi Loina Biduna, Lotopigadavani. Masagi Hizabus in Pampunama campus Asimanung the Sohanjagani Amadi, Masana Togari Batabak Singadu Sel Masana Fangjagani. Mapamasi the Chava Taka Labagidama, free Ojagani. Masagi Sentok Lejadaba Sing, Sanabas in Pampiduna, training Kaya Togani. Lamjing the Addiction Rehab Center Honazarivasi, Kunai Asigin Hasik Asikana Bagidamakani. Loinana, Puxel Chaurba Singna, Lamjing the Addiction Rehab Center Asida, Tengbangbiu. Lamjing the Addiction Rehab Center, Miang Mating Chalajavani. Matamatongi Matungina, Center Asida Tengwang Lapasing, Media Gitung the Miamda, Loktok Kanganjagani. Loinana, Lakiba April Gitang Taramari. Nungtilpung Amataba Matamda, Club Amadi, Maira Paibi representative Singna, Lamjing the Addiction Rehab Center the Lapiduna, Akanaba meeting Amapangtok Sagadoriba Sida, Sarugabiu, Hana Pau Pangbi Krabasing Amadi, Pau Pangdriba, Club Amadi Maira Paibi Singna, Soidana Mapamasida Lapiduna, Sarugabiu. Nisagi Ipaka Laishuraba Mio Sing, Miamga Mimana Hingna Bohonabada, Miamna, Lamjing the Addiction Rehab Center Asibutemangbiu. Akopa Marol Gidamak 8413-003-115 Loinana 7005343920 Hariba number Sida Pau Pobiu Lengsin Biro Lokta Girls Hostel Sangai Pro Airport Road Imphal West Manipur Loinana admission Hangdokchare 2024 Yoina Class 11 Amadi 12 Kidama Mapamasigi Hena Kudong Sava Singdi Masak Maming Lerba School Gi Expert Lecture Singna Residential coaching classes Logjagani Separate room Pamba Mahiroi Singi Oina Mioi Ani Amasumio Marigi Oiba room Lazagani Nil Kongma Mapam the Gilapna Lairaba Mahiroi Singna Ingna Chingna Larik Paba the Kudong Chaba Mapam Oiri Yamna Hygienic Oina Mes Sap Togjagani Hostel Manunda Library Room Lazari Arapa Amasung Anapa School Singa Tamba Mahiroi Singi Bangi Service Lazagani Tongan ba facilities Singi Akopa Marol Gidama Sangai Pro Land for Opposite Skon Mandir the Laiba Lokta Girls Hostel de Lapiduna, Kangbiraba Yagani. Akopa Marol Gidama call to you 8837045609. Loinana 70051696262. Kaubiraganu. Mahiroi Singidamak Yamna Kudong Saba Mapamamani. Lokta Girls Hostel, Sangai Paro Airport Road, Imphal West, Manipur. Lengsin Biraksi, MM Vision Center, Khangabok opposite KM Blooming Higher Secondary School. Mapamasida frame the 50% ki discount pizari. Loinana blue cut amadi blue cut photochromic lobada ahongba mamalda phangbigani. Khangabok te leiriba KM Blooming Higher Secondary School gi hek opposite te leiriba MM Vision asi ayuk ki pung 8 dagina numidang wairang gi pung 9 phawba nungti gi hangduna leijari. Mapamasida village volunteer singi hena khudong saba su pizari. Relief camp ta laiba satra satri singi khudong saba kaya piduna laksari. Makatana su pijakigani. Emergency da mitta phattaba changba Phau Yorkup Nungjreng Asina Chingba Sankrabadi Wabiruraganu. Madugi Damokta Kudakta Lokthokpa Yabagi Khudong Sabasu MM Vision Center Khangabokta Khudong Saba Leijari. Loinana Anauba Khudong Saba Amana Hangdokchari Ahanbada maruoiba pao. Manipur kana amatana thugaiba ngamloi haina Home Minister Amit Shah na phongdokre. Sonia Manmohana Manipur gi kari tawrambagi haiba ibobida hangningi haiba Wapham phongdoragi. Mai thaduna lambi thingki gari dagi BJP gi firang lauthaki.
ꯂꯥꯟꯖꯦꯟꯅꯈꯤꯕ ꯀꯨꯀꯤꯁꯤꯡ ꯚꯣꯠ ꯊꯥꯗꯍꯟꯅꯅꯕ ꯋꯥꯀꯠ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯤꯡꯅꯕꯁꯤꯡ ꯑꯃꯤꯠ ꯁꯥꯍꯅ ꯀꯣꯛꯍꯜꯂꯝꯂꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯕꯣꯏꯀꯣꯠ ꯇꯧꯒꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯖꯣꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛ ꯃꯇꯝꯒꯤ ꯏꯁꯨꯁꯤꯡ ꯁꯣꯂꯨꯁꯟ ꯂꯩꯈꯤ, ꯕꯤꯖꯦꯄꯤ ꯃꯇꯝꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯑꯣꯟꯕ ꯃꯅꯤꯄꯨꯔ ꯄꯨꯔꯛꯄꯗ ꯅꯍꯥꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ, ꯃꯤꯈꯜꯁꯤꯗ ꯃꯨꯟꯅ ꯈꯟꯊꯔꯒ ꯚꯣꯠ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯗꯣꯛꯇꯔ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯗꯤ ꯏꯃꯥ ꯑꯃꯤꯠ ꯁꯥꯍꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯇ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯣꯔꯅꯤꯡ ꯅ꯭ꯌꯨꯁꯄꯦꯄꯔ ꯔꯤꯗꯤꯡ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯕꯨ ꯐꯅ ꯌꯥꯝꯅ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ, ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯕꯤꯖꯦꯄꯤꯅ ꯃꯅꯤꯄꯨꯔꯕꯨ ꯀꯩꯗꯧꯉꯩꯗ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯁꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯪꯕꯤꯌꯨ꯫ ꯃꯅꯤꯄꯨꯔ ꯀꯥꯏꯍꯟꯗꯅ ꯆꯤꯡ-ꯇꯝ ꯑꯅꯤꯃꯛ ꯏꯪꯅ ꯇꯞꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯕꯤꯖꯦꯄꯤꯒꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯟꯗꯝꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 19ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯅ ꯁꯤꯟꯗꯨꯅ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟ ꯔꯦꯂꯤꯗ ꯑꯃꯤꯠ ꯁꯥꯍꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯁꯦꯟꯇꯔꯗ ꯑꯗꯨꯛ ꯀꯨꯏꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤ ꯑꯃꯗꯤ ꯃꯟꯃꯣꯍꯟꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤꯔꯝꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣ ꯏꯕꯣꯕꯤꯗ ꯍꯪꯅꯤꯡꯉꯤ꯫ ꯕꯤꯖꯦꯄꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯅ ꯄꯨꯊꯣꯛꯂꯤꯕ ꯊꯧꯅꯥꯎꯖꯝꯕ ꯁꯟꯇꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯒꯗꯧꯔꯤꯕ ꯑꯗꯨꯅ ꯅꯣꯔꯠ ꯏꯁꯀꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤꯗ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ ꯕꯤꯖꯦꯄꯤꯒꯤ ꯃꯔꯛꯇ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯈꯜ ꯑꯃ ꯅꯠꯇꯦ, ꯃꯅꯤꯄꯨꯔꯕꯨ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯄꯥꯔꯇꯤ ꯑꯗꯨꯒ ꯊꯦꯡꯅꯒꯗꯕ ꯃꯤꯈꯜ ꯑꯃꯅꯤ꯫ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯍꯦꯛ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯃꯐꯝ ꯑꯗꯨꯕꯨ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨꯁꯨ ꯍꯧꯖꯤꯛ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯁꯥꯎꯠ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯊꯨꯒꯥꯏꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯕꯨꯁꯨ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯊꯨꯒꯥꯏꯕ ꯄꯥꯝꯂꯤ꯫ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯅꯥ ꯀꯅꯥ ꯑꯃꯠꯇꯗ ꯂꯩꯇꯦ꯫ ꯅꯔꯦꯟꯗ꯭ర ꯃꯣꯗꯤꯅ ꯆꯍꯤ 10 ꯑꯁꯤꯗ ꯁꯨꯞꯅꯒꯤ ꯆꯥꯎꯈꯠꯄꯒꯤ ꯊꯕꯛ ꯇꯧꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕ ꯉꯝꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯤꯈꯜꯒꯤ ꯔꯦꯂꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯄꯥꯛ ꯁꯟꯅ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯜ-ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯟꯅꯈ꯭ꯔꯦ꯫ ꯂꯝꯕꯤꯗ ꯊꯣꯛꯂꯛꯇꯨꯅ ꯇꯌꯥꯔ ꯃꯩ ꯊꯥꯈꯤ꯫ ꯒꯥꯔꯤꯗ ꯕꯤꯖꯦꯄꯤꯒꯤ ꯐꯤꯔꯥꯜ ꯊꯦꯠꯇꯨꯅ ꯃꯤꯐꯝ ꯌꯥꯎꯕ ꯂꯥꯛꯄꯁꯤꯡꯗꯒꯤ ꯐꯤꯔꯥꯜ ꯆꯤꯡꯊꯗꯨꯅ ꯂꯧꯊꯈꯤ꯫ ꯂꯣꯏꯅꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯅꯨꯄꯤꯁꯤꯡꯅ ꯂꯦꯞꯇꯨꯅ ꯃꯤꯐꯝ ꯌꯥꯎꯅꯅꯕꯒꯤꯗꯃꯛ ꯒꯥꯔꯤꯗ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯄꯥ 500ꯗ ꯈꯨꯠꯄꯤ ꯌꯣꯟꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯅꯈꯤ꯫ ꯃꯐꯝ ꯀꯌꯥꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯊꯥ 12 ꯍꯦꯟꯅ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯐꯍꯟꯅꯅꯕ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯃꯤꯈꯜꯒꯤ ꯚꯣꯠ ꯈꯣꯝꯕ ꯑꯣꯏꯅ ꯂꯥꯛꯄꯁꯤ ꯄꯦꯟꯗꯦ, ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯇꯥꯡ ꯆꯥꯕ ꯋꯥꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯅ꯭ꯌꯨꯁ ꯑꯦꯀꯣꯟ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯏꯝꯐꯥꯜꯗ ꯌꯧꯔꯛꯀꯗꯕ ꯄꯨꯡꯖꯥ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯃꯥꯡꯗ ꯕꯤꯖꯦꯄꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜ ꯂꯥꯡꯂꯤꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ
manung chana leiba hapta kangjai bungasu kilometer amarom tamak lapnana leiba new sekonda nupi sing tholaktuna mifam saruk yaba lakpa mioi singbo thatpo oina lambi da tayar mai thaduna khongjang sangsinki nupi sing asina tayar mai thaduna lambi chathok sasin tawbada ayet apan pibagi paw phangbadagi hanat dagi hongna section thorang lokhatuna leiriba police personnel sing laktuna mai adu muthatki haire loinana miambi chathok sasinda makha pawasi makha tana pijari Makhatana apanba thohandana bagidama khongjang sangsilliba sing adu tankhai ki khwairambal nupi kaithel India gi Home Minister Amit Shah gi khongchat asibu yaningdaba phongdoktuna Imphal gi khwairambal nupi kaithel ani gi karakta Youth of Manipur gi naha sing amasung kaithel phambi ima sing tholaktuna kholau kaya laubaga loinana khongjang sangsin ki haire police ki maikaidagi masing yamna tinkhalakliba miyam adubu tankhai na basu honaki loinana makhatana kaihenba irang thohandana miyam sing adubu laksin ki haire khongjang sangsin ki basing asina Amit Shah gi khongset asibu yaningdabagi Wapham kya thaba plega sing siznaki mikhal gi mamangda Manipur gi waroi sin purao leiba asibu kanana bagi damakta naha singbu kalu our voice bot thadabasi ekhoi gi hak khak nate masi ekhoi gi power ni mapi mapa ama oibagi asengba achumba wayel ngairi bot tawbiu kaide adubu lan loisingadabani bot khaki lakpa natana ingsikpa puraknabagi laklabadi taramna okani haibana chingba wahai sing thaba plega sing sisinaki lamlong maikai kayadagi BJP gi miyam gi mifamda Union Home Minister Amit Shah na wangangba adubu tanana bagidamak haigalakpa miyoi sing yawba gari kaya Imphal East district ki lamlong kaithelda masing yamlaba nupi singna tholaktuna halhanki nungthil pung amarom tarakpadagi miyam tholaktuna lambi thingbagi khongjang sangsinba hauki khongjang aduda saruk yakibi lamlong kaithelda phambi nupi amana phongdorakibada Amit Shah na Imphal da laklibasi miyoi kaya siduna awa ana nanglibasi loisinanaba lakpa oirabadi taramna okadabani adubu bot khomba oina lakpana maram oiduna makhoi thamoida pendabadagi mifam yawba laklibasing asibu thatpani apamba miyoi da bot thadabada akaiba leite adubu haujik lamdam asida lan loidribani mikap mirau khol tari matang asida harau bagum Home Minister bu okpa zatnariba asidi pende haina su thamki Wangkhai maikaida Amit Shah na wangangadoriba hapta kangjaibunga naknana leiriba wangkhai gi lambi paring da sunupi sing tholaktuna khongsat adubu yaningdaba phongdoktuna pendabagi kholau kaya lauki khongjang sangsin ki banupi sing aduna Home Minister na irang kalingai manungda numit humni Imphal da laklamki matam aduda mahakna numit 15 ni gi matungda lakani hairamlabasu sunglak lakhidabani Manipur da tholiba asi center gi lengakna thausadabagumna lei irang asidagi botna hena lumna lawi haina su phongdoknaki Manipur gi tholiba irang asina maram oiraga kuki jogi leiriba civil society organization kiana 19 suba lok sabha mikhal asi boycott tawgani haina laukthokre tongan ba paugi agency singda phongnaba report ki matung ina nauna handakta kuki jogi miyoi ani lekhidaba sina su maram oiraga mikhal asi pangthokpada saruk yadana bagi maram hengat hale achumba wayel phangdragadi bot tadaroi haire kuki singi oina parliamentary mikhal asida mirep amata phawba puthoktana boycott tawbagi khongjang sangsin ba laikhrabani
Manipurda thokliba irang asina lanjenaduna Manipurgi wangmada lairiba kukijo mar farukki miyoi lising taraga nipalombo bot thadaba yahanbinaba Supreme Court ta tharakpa wakat ama ngarang Apex Court asina ayaba pikidre bot thadagadaba numit humni khaki mamangda madugi thabak lokhatpada ECI da aruba kaya mayoknagani haina court asina phongdokre Pungkaragi khongsata Imphal da lakiba Union Home Minister Amit Shah na hapta kangjaibungda pangthokiba miyamgi mifamda Manipur da lairiba isusingi matangda Wapham kaya phongdok lamduna lamdam asigi miyamda lairamba chingnaba pumnamak ko hanbiramle haina Chief Minister N Birena phongdokre Chief Minister Secretariat ta ngarang numidang waram paumisinga unaba amada Chief Minister na hai Union Home Minister Amit Shah gi Manipur khongsat amadi mikhal gi rally asida miyamna pikiba support hainingai leitana thagatle Yamna chiraba Manipur gi tangkak asida Prime Minister Narendra Modi Union Home Minister amasung BJP bu miyamna thajaduna mifam aduda saru pawasi makhatan pisari Sarung yakibasing butawbiman khangba utke Manipurgi mipung khudingmakna sahi kaya sangna khangningduna lakiba amasung hangduna lakiba lamdam asigi issue khara Home Minister Amit Shah na handaki mikhal asi political party maselgi mikhal nate Manipur thugaina bahonaba party aduga Manipur bu hiram amatada kaihanba yaroi haina thoglakliba BJP ga thengnagadaba mikhal ni haina yamna mayek sengna lauthoklamle Home Minister gi Wapham asida lakadoriba MP gi mikhal asigi debate discussion kaya matang aswaida loire haina lauba yarabani border fencing ILP FMR gi matangda macha khaina hairamlabani maduna aikhoigi wakhalda leramba chingnaba pumnamak Union Home Minister na ko halamle Union Home Minister Amit Shah na lamdam asigi miyamda achoba thajaba amasu pibirami Narendra Modi na ahumlak suboina Prime Minister oirakpada ihan hanboina Manipur kaikadaba Wapham machet amata yaudana ingtapa puraknaba honabada lenga asina ihan hanboina thabak tawgani haina phongdok lamkhre maram maduna mifam asida awa ana kaya khangduna saruk yakiba khudingmakpo thagatli haina su Chief Minister na haikhe Congress na state asida lengak pa matamda thokpa thaudok singi waroi sil leiba kaya yauki adubu BJP gi matamda thokpa thaudok singi waroi sindi puraktana leiba yauri haina Manipur Pradesh Congress Committee gi working president KS Devavartana phongdokre Congress wawal da pangthokpa paumisi ko unaba amada mahakna hai Manipur gi irang marak asida mikhal gi campaign tawba lakiba Union Home Minister Amit Shah na sahi fazilakadoraba Manipur gi irang asi Congress ta taisinaramlaga chatkiba si BJP lenga ki ikai ningai ni haukiba kumza lising ani kunga humdoi gi me ahumdagi khanghaudana thoglakkiba irang asibu laksinanaba Union Home Minister Amit Shah haukiba chahi gi me kunga mapanda laktuna Manipur da leiramlaba matung Jun ani da amuk satkibani mahak na salamdaida Manipur gi oiriba phibam asi center da kupna khanaduna tangdu leitaba phibam puraknaba honabaga loinana mahak numit 15 gi matungda Manipur da amuk lakani haina miyamda thajaba piramkhibani adubu laibak thibadi mahakna phongdok lamba wafam sing adu ngakpadi lairaduna miyamda minam lamlaga chatkhaba matung tha 10 rom tumina laisinkhibani adubu mikhal maya asida state asida amuk laktuna thoglibi isu asigi waroisin purakna bawa pham thambagi mahutta irol nungda luptuna laikhraba thodok kaya miyamda ningsinghanba amadi stage ta wafam sing adubu puthoklaga mikhal gi campaign tawkhiba du condemn tawi Manipur da Congress ki lengak laikhiba matamda thokiba isu kudingmaki waroisin laikhi adubu state asida pawasi makhatana taminase
BJP na panba matam da thokpa isu singi di waroisin laikide BJP gi lengak kintaraba matam tada isu adugi waroisin oigani haina Manipur Pradesh Congress Committee MPCC gi working president ke S Debabartana makhatana phongdokhe kumjali sing ani taraga taretagi state asida BJP gi lengak lakpadagi ngasi fawba Manipur thugaina ba honarakli basing asida mityang sangdana lakpagum tauri atopa state Mizoram fawbana Manipur thugaina na ba wa ngang liba asida center lengak na karigumba Wapham amata phongdokpa leite masigi mathakta leiba asigi citizen singda atamnana attack tawrakli ba si fawba ngakthokpa ngamde pung kharagi khongsatta Manipurda lakhiba Union Home Minister Amit Shahana miyamda oida padaba Wapham kaya ngangli state asigi miyamgi damak BJP lengakna ILP khre haribasi yamna ikai ningai ni maramdi Manipurda piriba ILP asi karamba makhalgi ILP no haina hangningai oi ngasi phawbada mapandagi sangsilakpa mitop kaya permit launana bagi damak apply tawrakhibasing adugi manungdagi state asidagi kaya yamna hankrabage haibagi report na chingba ningthina lawbagi mami leite permit pai khrabasing validity loidribara haina yangsinba leitri aduga permit pai khiba miyosing adugi mechanism leite ILP gi website asidasu karimatasu yaudri ILP na revenue kaya yamna laklabage haibasu khangdri Congress party na su state asida yamna phaba makhalgi ILP thamba pami adubu BJP lengak na piriba ILP asidi mamingtagi oiri aduga miyamdana BJP lengak na state asida ILP pire haduna tattana phongdok liba asi ikai ningai ni haiki North East ki miyam amadi Manipur miyam gi damak yenglaga BJP lengak na border fencing tawgi Wapham phongdokkiba adusu miyam da sauna minambani border fencing gi thabak asidi kumjali sing ani taragani thoi tarahumdoi gi matamdagi paikhatpa hokrabani adubu state ki lammangba amadi border pillar gi che naba leire haiba Wapham sing lakpadagi sambal khabi thabak lepkhibani masiga iroinana Union Home Minister na Congress ki Inner MP Mirepta Charge Tawkiba Wapham adusu ikai ningai ni Union Home Minister gi khongsat asigi paukhum Ima Ibel Singh amadi naha singna lambida thoktuna pikhiba adusu BJP na khangjinba phai Paumi Singha unaba sida saruyakiba MPCC gi Vice President Dr. Khumujam Ratan Kumar na Manipurda oiriba tangdu leita daba phibam asina maram oiraga 19 suba Lok Sabha mikhal asi matam khara Yaithok pirasanu haina miyamna phongdoknaribani adubu mikhal asi pangthoknanaba hotnajarabasu hanagumna mikhalgi campaign public meeting amasung phiralna singba thetnadana awonba phibam amada lairibani adubu Union Home Minister na mikhal gamari lenana lakhiba khongsat aduda phongdokhiba Wapham sing adu laibak thibani state asida thokliba tangdu leita daba phibam asi loisinduna hanagum tangdu leita ba phibam da hanjil hangani haina adumak phongdoktuna lairiba asigi matangda athubada thabo oina pangthoknaba honadriba asi manungda aronba kari agenda laibagino wahai khaktana haibagi mahutta thabo oina onthoknaba honagadabani loinana thokliba irang asi loisinanaba community anigi marakta wari sagani haribasi sahi ama pharakadoraba phawba wari sananaba honadribasi karamba matamda sagada uribano haina su hangki Pangthokadoriba Lok Sabha mikhalda mai paktuna miyamgi mihut oirabadi Maitei Yellow Furupu Indian Constitution gi scheduled tribe list da yahonanaba achoba thodang logani haina Inner Manipur Parliamentary Constituency da independent mirep oiriba Moirangthem Totom Sanana phongdokre Maitei bu scheduled tribe ki status da lehanba haibasida scheduled tribe demand committee Manipur na Inner Manipur Parliamentary Constituency da mirep oiriba singi firep khangdok na basang salakpa khongjagi saru ama oina ngarang independent mirep Moirangthem Totom Sanaga STDCM gi thaupu basinga hirok da leiba Totom Sanagi yumda unnabada mahakna Wapham asi phongdorakhibani Taranipan suba Lok Sabha mikhal ga mari lenana April 18 da hanba tangka ki bot thadana gadori basiga mari lenana Imphal West district ki oina mikhal gi mathau tawgadaba mihoi sing amasung security personnel sing na tongba gari sing chetkadaba lambi sing lauthokki baga loinana miyamna hariba lambi sing asina taba topa lambi da oina satpinana ba deputy commissioner Imphal West na thadarokpa cherol amada phongdorakle
Hauzik chathariba Manipur gi irang asina maram oiraga Jiribam Imphal lambi National Highway number 37 ta chatliba potchai puba truck sing security na ngak senduna puthok pusin tawduna lakpado handak numit kharani asida security firak tabadagi lambi asida chatlamba truck driver singda gari thaurak tana leirabasu seng puduna lakpa train singdi leptana thungzilakpadagi FCI go down pathok le thampham leitabana railway station da sing thamle haiba Wapham phongdorakle Manipur Press Club Imphal da ngarang paumisig unabada TA Sujatana phongdokhibada haukiba chahigi megi tari ahumdagi khanghaudana tholakhiba kanglup ani gi oiba irang asibu loisinana ba amadi yengsinana bagidamak haukiba kumja lising ani kungu humdoi gi megi tari kunga mapanda Manipur da laktuna leiramlaba matungda mahakna zatlamdai da state asigi oiriba phibam center na pukhatuna khanaraba matungda numit 15 gi matungda amuk lakani haina phongdok lamkibani mahakna phongdokhiba Wapham ngakpagi mahutta tha tara henbasi hanna phawi yengdana leiruraga mikhal mayada Manipur gi micham miyambu ningsinglaktuna bot khomba lakhibadu Manipur micham miyambu thawai usitabani mahakna Manipur da laklamkhiba matungda micham kaya thawai mangkhre miyoi kaya ama ngasi phawba thiba khangdana leiri haujikshu state asi tangdu leitadaba amadi nena taba phibamda leitaba asina maram oiraga handak pangthokadoriba 19 suba lok sabha mikhalda miyamna matang sate haina phongdoknaribani haina su phongdokkhre BJP की 19 सुबह लोकसभा मिखल की पुथोखिबा मैनिफेस्टो दो लेबा से मांगलोमदा पुखतना बनते अमोहना पवार पाइनना मसिंग यामलबु बोटर सिंबु पंगथहनना बनि हाइना मणिपुर लौमी लुपना फोंदोखरे लुप असिगी सेक्रेटरी एस इबोबिना थादोरकपा चेरोल अमदा बीजेपी की नेशन प्रेसिडेंट जेपी नड्डा नरेंद्र मोदीना प्राइम मिनिस्टर ओइरकपदगी महाकना मियामदा वासखिबसिंग मपुंग फाना थबकतो ओंथोकपा ngamkhre haina मैनिफेस्टो फोंबगी थौरमदा फोंदोखिबादु यामना लाइबक थिबनी सही अमदा नहा क्रोर अनि थबक पिनना वासखिबादु थबकता ओंथोकलमलबदी सही तरा असिदा नहा क्रोर अमरोम थबक फंगलमगदबनी लोइनना मालेमगी इना खुनबा लेबाकसिंगी मनुंगदा चनबा ngamlamba याबगी थाजबा वांगे कॉर्पोरेट कम्युनल पॉलिटिक्स दा लुपलाबा नरेंद्र मोदी की लेंगाक लाखिबदगी मालेमगी पावर लेरबा लेबाक अमा ओइबा ngamle हाइना तोइना फोंदोकलबसु मालेमगी चौखलबा लेबाकसिंगी मनुंगदा इंडियाना 12 सुबा मफमदा लेरिबासी चिंदमक फबा खुद यावदबा लेंगाकनि हाइबदा हाइमनबा थोकलोय मिखल मयादता मिचम मियाम नुंसीबा चाबा मियामदा अचेत पथाजबा पीरिबा नरेंद्र मोदी न लुसिंबा बीजेपी की लेंगाक इंथुननबा मियाम पुना पटनामिनरसी हाइखी स्कूल हॉस्पिटल यावना तोंगा तोंगानबा इंफ्रास्ट्रक्चर सिंग सेमगतपदा पीरिबा फायर सेफ्टी सर्टिफिकेट असि निंथिना यंगसिंदुना पिहोद्रबदी खुदोंथिबा हेना थोहलकनी हाइना मणिपुर लेंगा की कमिश्नर होम एस ज्ञान प्रकाशना फोंदोखरे मखा तारकपदा मपान योइबा पाउ पिसरी नेपाल दा निंथौगी लेंगा अमु हंजिल हनगदबनी अमदी हिंदू गी लेबाक मपुंग फाना हानागुम ओहेनगदबनी हाइना संगसलखिबा खोंजंगी चरुक अमा ओइना नेपाल गी कोनुंग काठमांडू दा चथखिबा खोंजंग लोइसिंगी
ꯃꯊꯛꯇ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯑꯃꯗꯤ ꯋꯥꯇꯔ ꯀꯦꯅꯟꯅꯆꯤꯡꯕ ꯀꯥꯞꯁꯤꯟꯗꯨꯅ ꯇꯟꯈꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯁ꯭ꯔꯦꯜ ꯑꯃꯗꯤ ꯒꯖꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯟꯕ ꯃꯑꯣꯡꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯤꯡꯂꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯥꯏꯅꯈꯤꯕꯗꯒꯤ ꯑꯃꯨꯛꯇꯪ ꯎꯅꯕ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯒꯖꯥ ꯁꯤꯇꯤꯗ ꯏꯁ꯭ꯔꯦꯜꯅ ꯊꯝꯖꯤꯟꯈꯤꯕ ꯆꯦꯛ ꯄꯣꯏꯟꯠ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ ꯍꯥꯏꯕ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯃꯌꯨꯝꯗ ꯍꯜꯂꯧꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯊꯣꯝꯖꯤꯟꯅꯔꯛꯈ꯭ꯔꯦ꯫ ꯏꯁ꯭ꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯔꯥꯟ ꯑꯃꯗꯤ ꯌꯦꯃꯦꯟꯗꯒꯤ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜ 6 ꯑꯃꯗꯤ ꯗ꯭ꯔꯣꯟ 40 ꯌꯨꯔꯣꯄꯤꯌꯟ ꯀꯃꯥꯟ ꯁꯄꯣꯔꯠ ꯇꯧꯕ ꯌꯨꯑꯦꯁ ꯐꯣꯔꯁꯅ ꯀꯥꯞꯊꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯌꯨꯑꯦꯁ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯔꯠ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅ꯭ꯌꯨ ꯒꯨꯏꯅꯤꯌꯥꯗ 6.5 ꯌꯧꯅ ꯌꯨꯍꯥ ꯍꯥꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯨꯍꯥ ꯍꯥꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯕꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯃꯤꯅꯥꯁꯨ ꯌꯥꯎꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯌꯨꯍꯥ ꯍꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯨꯅꯥꯃꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯁꯨꯅꯥꯃꯤ ꯂꯥꯛꯄ ꯌꯥꯕꯒꯤ ꯁꯥꯍꯨꯝꯗꯤ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯕꯗꯒꯤ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏ 59 ꯂꯣꯝ ꯁꯤꯈ꯭ꯔꯦ꯫ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯗꯁꯨ ꯆꯥꯎꯅ ꯑꯀꯥꯏꯕ ꯀꯌꯥ ꯄꯤꯕꯇ ꯅꯠꯇꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯇꯥꯕꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯗꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯕ꯭ꯔꯖ ꯇꯥꯕꯗꯒꯤ ꯃꯤꯑꯣꯏ 58 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯁꯥ ꯁꯟ 250 ꯔꯣꯝꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯑꯚꯤꯁꯦꯛ ꯕꯦꯅꯔꯖꯤꯅ ꯁꯤꯖꯤꯟꯅꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯁꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯔꯦꯗ ꯆꯠꯊꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯊꯣꯛ ꯑꯣꯏꯔꯛꯈꯤꯕꯒꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯒꯤꯗꯃꯛ ꯕꯤꯖꯦꯄꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯕ ꯆꯣꯄꯔ ꯑꯗꯨ ꯉꯝꯂꯕꯗꯤ ꯆꯦꯛ ꯇꯧ ꯍꯥꯏꯅ ꯏꯟꯀꯝ ꯇꯦꯛꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯋꯦꯁꯠ ꯕꯦꯡꯒꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯍꯥꯛꯀꯤ ꯄꯥꯔꯇꯤ ꯕꯤꯖꯦꯄꯤꯅ ꯃꯤꯈꯜꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯁꯛꯈꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯁꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯋꯥꯟ ꯅꯦꯁꯟ ꯋꯥꯟ ꯏꯂꯦꯛꯁꯟ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯐꯤꯔꯦꯞꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯦꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯀꯟꯚꯤꯛ ꯁꯔꯕꯖꯤꯠ ꯁꯤꯡ ꯍꯥꯠꯈꯤꯕꯒꯤ ꯆꯍꯤ 11ꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯐꯥꯈꯤꯕ ISI ꯈꯨꯅꯦꯛ ꯑꯃꯁꯨꯡ ꯂꯥꯁꯀꯔ-ꯏ-ꯇꯥꯏꯕꯥ ꯐꯥꯎꯟꯗꯔ ꯍꯐꯤꯖ ꯁईदꯀꯤ ꯅꯛꯅꯕ ꯑꯦꯁꯣꯁꯤएट ꯑꯃꯤꯔ ꯁꯔꯕꯔꯥꯖꯕꯨ ꯂꯥꯍꯣꯔꯒꯤ ꯏꯁꯂꯥꯝꯄꯨꯔ ꯂꯣꯀꯦꯂꯤꯇꯤꯗ ꯃꯣꯇꯣꯔ ꯕꯥꯏꯛꯇ ꯂꯥꯛꯄ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯤꯅꯤꯌꯔ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯄꯥꯏꯕ ꯕꯤꯖꯦꯄꯤꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯨꯆꯤꯡꯕ ꯑꯃꯠꯇꯃꯛ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯛꯄꯒꯤ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯑꯦꯛꯁꯥꯏꯖ ꯄꯣꯂꯤꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯅꯤ ꯂꯣꯟꯗꯔꯤꯡ ꯀꯦꯁꯀꯤ ꯃꯇꯥꯡꯗ 2022 ꯒꯋꯥ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜꯗ AAP ꯀꯦꯝꯄꯦꯟꯒꯤ ꯐꯟ ꯃꯦꯅꯦꯖ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕ ꯆꯥꯟꯄ꯭ꯔꯤꯠ ꯁꯤꯡ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯍꯦꯛ ꯃꯥꯡꯑꯣꯏꯅꯅ ꯑꯣꯊꯣꯔꯤꯇꯤꯁꯅ ꯖꯝꯃꯨ ꯑꯦꯟड ꯀꯥश्मीꯔꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 4ꯒꯤ ꯁꯦꯜ, ꯂꯤꯀꯔ, ꯗ꯭ꯔꯒꯁ ꯑꯃꯁꯨꯡ ꯐ꯭ꯔꯤꯕꯤꯁꯤꯡ ꯐꯥꯈ꯭ꯔꯦ ꯍꯥꯏꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯄꯤꯖꯔꯤ꯫ ꯁꯥꯟꯅꯔꯣꯏ 10 ꯑꯣꯏꯈꯤꯕ ꯃꯣꯍꯟ ꯕꯒꯥꯟ ꯁꯨꯄꯔ ꯖꯥꯏꯟꯠꯁꯅ ꯃꯨꯝꯕꯥꯏ ꯁꯤꯇꯤ FCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯊꯦꯡꯕꯗ ꯑꯀꯟꯕ ꯂꯝꯕꯥ ꯄꯤꯔꯛꯈꯤꯕ ꯑꯗꯨ ꯅꯤꯡꯊꯤꯅ ꯃꯥꯌꯣꯛꯅꯈꯤꯕꯗꯒꯤ ꯄꯥꯟꯁꯤꯜ 2-1ꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯏꯟꯗꯤꯌꯟ ꯁꯨꯄꯔ ꯂꯤꯒ ISL 2023-2024 ꯁꯤꯖꯟꯒꯤ ꯂꯤꯒ ꯁꯤꯜ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯈ꯭ꯔꯦ꯫
Indian Premier League IPL gi nahan athengbada Mumbai gi Wankhede Stadium da sanakiba tournament ki 18 suba league match da defending champion Chennai Super Kings na Mumbai Indians po run kunda maithi ba pikre. Asian Games champion Palak Guliana Brazil gi Rio de Janeiro da pangthokpa ISSF World Qualification Tournament da singthaba yaraba performance utuna nupi gi meter 10 gi air pistol inventa bronze lauduna shooting da India gi kunsuba Paris Olympics kota phangba ngamle. Germany gi makok thongba football league tournament Bundesliga gi nahan athengbada sanaki ba league match amada Bayer Leverkusen na Werder Bremen bo Pansel manga sunoda chawna maithi ba piduna ahanba title laure. Tournament asi chahi 13 Bayern Munich na makok oiduna laklambagi lambi adu loisinkhre. Monte Carlo Masters da phajaba performance utkiba India gi Sumit Nagal ngarang lauthokiba ATP ranking da khwadigi phajaba oina Maripur suba position da leire adubu India gi Wapanadi doubles ki top spot ibden na munkre. Manipur Basketball Association asinduna Brahmapur Nahabam Basketball Court sathariba taramari suba State Junior Basketball Championship ki ngarang sanakiba matching da CYLC Singa mathangna model Singa makha ESU Wangkai amasung LMYVA lalambung mai pakre. Rajkumar Rex tagi yamna mathau taba all round performance amana mahaki team PT RC Pasoibu mai pakpada choba thodang laukibaga loinana state ki top tier cricket club competition asigi standing da ahum suba position gi mafam hena sesil handuna playoff ki mafam kanana bagi lambi naksinkhre. Asian Bodybuilding and Physique Sports Championship amazung WBPF World Bodybuilding and Physique Sports Championship ki Indian team sembagi trial da yaukadaba Manipur Bodybuilders sing gi Ming All Manipur Bodybuilders Association na lauthokle. Amadi Manipur Cricket Association na sinduna chatharibani suba MNCA Women's Under 19 One Day Trophy ki ngarang sanakibada AKSDO Khangabok amasung PCC Mayai Koibi mai pakre. Loisilakpada maroiba pausing amana pijay. Manipur kana amatana thugaiba ngamloi haina Home Minister Amit Shah na phongdokre. Sonia Manmohan na Manipur gi kari tawramba ki haiba ibobida hangningi haina Amit Shah na phongdokhi. Amaromda mai thaduna Home Minister Amit Shah lakpada miyamna lambi sing thingki gari dagi BJP ki Phal sing lauthakhi haire. Lanjana kiba kuki sing bot thada hanana bawakat yakhitai. Singnaba sing Amit Shah na ko halamle haina Chief Minister N Birena phongdorakle. Lok Sabha Mikhal boycott tawgani haina kuki Jona phongdokre. Jun tara nipan gi thodok BJP na center da lengak paringai da thoki bani Congress lengak matam gi issue sing solution laiki BJP gi matam gi di laitri haina Congress gi maike dagi phongdorakli. Awan ba Manipur purak pada naha singe choba thodang lai Mikhal sida munna khantharaga vote pibiu haina Dr. Bimol Akoi jamna phongdorakli. Amadi Amit Shah na numitara mangani gi matungda lakani hairamlaga hojikta bot khomba lakliba karigino haina imagi maira gi makedagi phongdokre. Tijariba pausing asiga loinana hojikidi nungtigi phongliba pause sindagi lokthokjaba maruoiba pausing miyamda pijaba losinjari. Mijeng tabiriba amadi tabiriba singbo amuka hana pusparani laisomna rumjari.